Mau dia bis tu pergi kau, kita semua kita bayar. Hotel tu tu, sendiri hotel. Hotel kita jauh ni sahaja nak kita sampai bahasa ni akan ini tu perluan. Seri beri, siap. Kita tahu ini nanti. Hai, nanti bayar betul. ꯑꯩꯈꯣꯏꯒꯤ ꯁꯣꯃꯥ ꯀꯦꯇꯔꯤꯡꯒꯤ ꯃꯊꯦꯜ ꯃꯌꯥꯝ ꯁꯤꯒꯤ ꯄꯅꯤꯔ ꯊꯣꯡꯕ ꯅꯠꯇ꯭ꯔꯣ? ꯄꯅꯤꯔ ꯊꯣꯡꯕ ꯇꯪ ꯂꯩꯔꯦ, ꯍꯋꯥꯏ ꯊꯣꯡꯕ, ꯁꯤꯅ ꯀꯔꯤ? ꯁꯤ ꯎꯗ꯭ꯔꯦ ꯄꯀꯧꯔꯥ ꯃꯥꯜꯂꯤ. ꯁꯤ ꯄꯀꯧꯔꯥ ꯂꯩꯔꯦ. ꯎꯇꯤ ꯑꯁꯪꯕ. ꯎꯇꯤ ꯑꯁꯪꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯥꯏꯜꯅꯤ ꯁꯤꯗꯤ.
hào này tia sân sẽ là phui lông bạc mana một tuần bạc sẽ duy nhá nhá mặt nhà mấy nhá khi lấy ra sao có lòi lấy ra hay lấy ra làm xuôi làm cái này con cha là cũng mà hao hết tầng cái gì cái máy tao vậy cái sản phẩm cái singgi chỉ nói mày rồi chạy ra thùng cái máy tao kìa what đấy hay này sum sản phẩm cái singgi khơi cái owner founder này tay Mr. Tio Gopal Sharma mày làm gì cháu lúc thi đấy cháu lúc để đi lấy đấy cha nó vậy Sunara ba yung lem mati to an thamwaru chalu sinno tamma mana babali dunia ai ba oi phang tao no học rồi học nhầm học chào học rồi Chan đi rồi sẽ sống lấy chào lục lấy phải không Chan mẹ ơi cha nào học cái này ibu cái ní tầng ngày đấy ibu cái máy tao kia chính trang học rồi học đi ibu cái máy tao đi ibu hai không học ra học đi sao rồi còn gì sao mà cái singgi chỉ đâu mày làm này làm quá nè hôm nay là cái gì làm bộ cục pen nè pizza bị đấy Kau kamay tau kaya China. Now cái singgi cái đồ chơi bagi cái singgi cái đồ cái gì cả đấy cái điều gì chẳng là bên gì China kamay tau mà nó soi vào trong đi mua kamay na mua cái nó bên gì Jummi ai bandari na Jummu na thagal ka jade hai bese Jummi adon ko ichana pana Jummu da ngai ji nuksi ado amada soide ai da ke bandai dam mu ta doi ja thai na pang thue dai ro China kamay tau đi mày ạ wana to ja base sona ki pa to na ngasi ai jam na nungai jare ko ado ai sumaina ne sumaina chu kari hai to no khangre ai bi wa ngang ko chu hai ti ho mayam pula mayam cha pa se nuai na tra jam nungai asi hai ra ga loi awat pam betul lagi na yam thon pang thok re hauri jam hauri na hauri mayam chu hauri ba ni na nungai de yam nuai làm lấy con mọc cho đi khơi vuông mọc cha đi yam phá ra cha bao lồi quay như thế mayam punama khoji akhoi gi chalok akhoi gi chab gi thoram loi matung da akhoi gi chino mayam punma gi akhoi ine ibok ipu loi yaw re akhoi kaka loi yaw re do cha dei chingba loi yaw re chino mayam punma gi ado hujik akhoi gi pulliba mayam se kanana karino adu loi gi introduction macha mantang awam tora mayam dagi ai tahonjara mayam sungang biu ahan mada akhoi ibok tagi hojage ibok Karani Erom pokona tukura Gumpai mana kan juga, aduh isa nipam ga isa nupi ani ga, isu ni pikam sekam nikis
Bosari ngupama Silchar Yamala. Sila Okay. Asini ay bidabonde kitang tuna pusan bipan ni Wali adu mata wali. Berakal ibok leire berakal ibok pau chatri ibok ti wali nai ko. Mathang khoi pupuda. Komda pai. Ehaki mingse layak le sudadi Shri Birendra Kumar Singh Hajari haine kobjei adu khwaina tabire konjam birin hadaga khwaina khangbi aha ka sek tukogi konjam bachani akogi ipai pudo Madhav Singh Hajari haina ipudo do Madhav Singh Hajari haina khwaina khangbi ipudo bodo jury member issue oire mehjana lai guru singh machindi tawa phangjei do aha guji lejeri se agi jum sida agi chanapi amata pokpi Sushila se asi jum sida thajabani ꯑꯩꯈꯣꯏꯒꯤ ꯖꯃꯥꯏꯒꯤ ꯃꯤꯡꯗꯤ ꯄ꯭ꯔꯤꯌꯨꯀꯨꯃꯥꯔ ꯀꯧꯔꯦ ꯑꯗꯣ ꯑꯩ ꯏꯆꯥꯅꯨꯄꯤꯗꯤ ꯃꯃꯤꯡꯗꯤ ꯁꯨꯁꯤꯂꯥ ꯁꯤꯡꯍꯣ ꯍꯥꯏꯅ ꯀꯧꯔꯤ ꯏꯁꯨꯅꯨꯄꯥꯅ ꯄꯤꯇꯣꯝ ꯀꯨꯃꯥꯔ ꯁꯤꯡꯍꯣ ꯑꯃꯁꯨꯡ ꯃꯊꯪꯒꯤꯁꯤꯅ ꯁꯩꯇꯣꯝ ꯀꯨꯃꯥꯔ ꯁꯤꯡꯍꯣ ꯀꯧꯔꯤ ꯑꯗꯣ ꯉꯁꯤꯒꯤ ꯑꯩ ꯏꯆꯥꯅꯨꯄꯥꯁꯤꯅ ꯑꯃꯁꯨꯡ ꯑꯩꯒꯤ ꯏꯉꯥꯏ ꯏꯆꯦꯁꯤꯅ ꯑꯍꯜ ꯂꯃꯟꯒꯤꯗꯃꯛꯇ ꯂꯥꯏꯗ ꯇꯦꯡ ꯊꯣꯏꯗꯤꯡ ꯈꯛꯇꯪ ꯀꯠꯇꯅ ꯂꯥꯏꯁꯤꯡꯒꯤ ꯒꯨꯔꯨꯁꯤꯡꯒꯤ 세바 방지가 아니라 같이 마ям 따라 고기들은 타왕되버니. 하트리 부부데 얌 파자바 인트로덕션 아마 따와 방에 마탁데 코 이보 기수 같은 숏다 좀 하이베 마 수바시니 아이 이명리 수바시니 데비 복펌나 우다본 올락 옹락코나 두고다 కొంచెం 오케이 바바 야야 이거 ꯗꯣ ꯃꯊꯪꯗ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯃꯊꯪ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯟ ꯑꯣꯏꯔꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯍꯟꯗꯒꯤ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯄꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯟ ꯑꯣꯏꯔꯕ ꯑꯩꯈꯣꯏꯒꯤ ꯀꯥꯀꯥ ꯀꯥꯄꯤꯌꯣ ꯃꯁꯥ ꯑꯃ ꯏꯟꯇ꯭ꯔꯣꯗꯛꯁꯟ ꯑꯃꯇꯪ ꯇꯧꯕꯤꯌꯨ ꯂꯩꯐꯝ ꯀꯔꯤ ꯃꯤꯡꯗꯣ ꯑꯩ ꯏꯁꯥꯒꯤ ꯃꯃꯤꯡ ꯏꯔꯣꯝ ꯄ꯭ꯔꯤꯌꯀꯨꯃꯥꯔ ꯀꯧꯖꯩ ꯑꯗꯣ ꯑꯩꯒꯤ ꯏꯃꯥꯒꯤ ꯃꯃꯤꯡꯅ ꯏꯔꯣꯝꯉꯣꯡꯕꯤ ꯔꯥꯙꯥꯔꯥꯅꯤ ꯀꯧꯖꯩ ꯑꯗ ꯑꯩꯒꯤ ꯏꯄꯥꯒꯤ ꯃꯃꯤꯡꯅ ꯂꯩꯈꯤꯗ꯭ꯔꯕ 이롬 스리 장바두를 고지 너 ngasi aina ichinao adagi aripuri ikubo inemok sing adagi ichinao sing mayam polmo kaujaduna lai guru gi choronda leikhidaba ipa ipu ikura sing inao singi haile kitang prasadina sing makachat bagi thorangmo tawjabasiga ngasi mayam polmo lengmiruktuna aigi thormusida khongda bektuna ꯑꯩꯒꯤ ꯊꯧꯔꯝꯁꯤ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯄꯤꯕꯁꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯁꯤ ꯍꯥꯏꯔꯒ ꯑꯩ ꯂꯣꯏꯁꯤꯟꯖꯔꯦ 오케이 ꯊꯦꯡꯛ ꯌꯨ ꯀꯥꯄꯤꯌꯣ ꯃꯊꯪꯗꯤ ꯑꯩꯈꯣꯏ ꯗꯣꯆꯥ ꯑꯗꯨꯝ ꯃꯤꯡꯒ ꯂꯩꯐꯝꯗꯣ ꯀꯥꯏꯗꯤ ꯂꯥꯛꯄꯅꯣ ꯑꯩꯒꯤ ꯃꯃꯤꯡ ꯁꯨꯁꯤꯂꯥ ꯁꯤꯡꯍꯣ ꯇꯨꯀꯣ ꯀꯣꯟꯆꯝ ꯀꯥꯖꯨ ꯏꯔꯣꯝꯗ ꯑꯣꯡꯕꯤ ꯑꯁꯤ ꯍꯥꯏꯔꯒ ꯂꯣꯏꯁꯤꯟꯖꯔꯦ ꯊꯦꯡꯛ ꯌꯨ ꯃꯊꯪꯗꯤ ꯅꯤꯅꯦ ꯍꯥꯏꯅ ꯇꯧꯒꯟꯒꯤ ꯃꯊꯪꯗꯤ ꯑꯩꯈꯣꯏ ꯅꯤꯅꯦ ꯕꯦꯅꯨꯒꯤ ꯏꯟꯇ꯭ꯔꯣꯗꯛꯁꯟ ꯃꯆꯥ ꯑꯃ ꯑꯩꯒꯤ ꯃꯤꯡ ꯏꯔꯣꯝ ꯅꯤꯉꯣꯟ ꯕꯦꯅꯨꯔꯥꯅꯤ ꯁꯤꯡꯍꯣ ꯀꯧꯖꯩ ꯑꯗꯨꯒ ꯗꯨꯂꯣꯞꯁꯔꯥ ꯂꯥꯏꯁ꯭ꯔꯝꯗ ꯑꯣꯡꯕꯅꯤ ꯑꯩꯁꯦ ꯌꯥꯔꯦ ꯃꯌꯥꯝꯒꯤꯗ ꯑꯗꯣ ꯃꯊꯪ ꯂꯥꯛꯄꯗ ꯃꯁꯥꯅ ꯇꯧꯗꯕꯁꯤꯡꯗꯣ ꯑꯩꯅ ꯑꯗꯨꯝ ꯇꯧꯔꯒꯦ ꯁꯤꯒ ꯑꯩꯈꯣꯏꯒꯤ ꯀꯥꯀꯥ ꯕꯨꯕꯨ ꯂꯩꯔꯦ ꯑꯩꯈꯣꯏ ꯏꯔꯣꯝꯒꯤ ꯃꯥꯁꯨ ꯏꯔꯣꯝꯅꯤ ꯑꯗꯨ ꯂꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯉꯥꯛꯇꯅꯤ ꯁꯤꯗꯅ ꯑꯩꯈꯣꯏꯒꯤ ꯑꯩ ꯏꯅꯥꯎ ꯂꯩꯔꯦ ꯄꯤꯇꯝꯗꯨ ꯂꯣꯏꯔꯒ ꯁꯩꯇꯝ ꯔꯤꯌꯥꯟ ꯂꯣꯏ ꯁꯨꯔꯦ ꯁꯤꯗ ꯗꯣꯆꯥꯁꯨ ꯂꯩꯔꯦ ꯃꯁꯥꯅ ꯇꯧꯅꯤꯡꯗꯕ ꯀꯥꯡꯕꯨ ꯑꯩꯅ ꯑꯗꯨꯝ ꯇꯧꯔꯦ ꯑꯗꯣ ꯃꯊꯪ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯀꯥꯄꯤꯌꯣꯗ ꯁꯤꯟꯅꯖꯒꯦ ꯀꯥꯄꯤꯌꯣ ꯃꯥꯏꯀ꯭ꯔꯣꯐꯣꯟꯁꯨ ꯆꯠꯂꯣ ꯀꯥꯄꯤꯌꯣ ꯉꯁꯤꯒꯤ ꯊꯧꯔꯝꯁꯦ ꯀꯔꯤ ꯃꯇꯥꯡꯗ ꯇꯧꯕꯅꯣ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯆꯥꯛ ꯀꯧꯏ ꯈꯣꯠꯂꯤꯁꯦ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯑꯗꯨ ꯃꯌꯥꯝꯗꯣ ꯑꯝꯇ ꯁꯝꯂꯞꯅ ꯍꯥꯏꯗꯤ ꯂꯥꯏꯑꯣꯏꯈ꯭ꯔꯤꯕ ꯀꯅꯥꯒꯤ ꯃꯤꯡꯗ ꯀꯧꯕꯅꯣ ꯑꯗꯨ ꯑꯝꯇ ꯃꯌꯥꯝꯗ ꯑꯝꯇ ꯇꯥꯎ ꯍꯣꯏ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯦ ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯑꯣꯏꯅ ꯂꯥꯏ ꯈꯨꯌꯥ ꯇꯥꯈ꯭ꯔꯕ ꯏꯄꯥ ꯏꯄꯨ ꯏꯈꯨꯔꯥꯁꯤꯡꯒꯤ ꯃꯃꯤꯡꯗ ꯏꯁꯣꯔꯒꯤ ꯆꯣꯔꯣꯟꯗ ꯍꯩ ꯂꯩ ꯄ꯭ꯔꯁꯥꯗꯅꯆꯤꯡꯕ ꯈꯤꯇꯪ ꯀꯠꯆꯒꯦ ꯍꯥꯏꯅ ꯊꯧꯔꯥꯡꯖꯕꯅꯤ ꯑꯗꯣ ꯃꯊꯪ ꯑꯣꯏꯅ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯑꯩꯒꯤ ꯏꯄꯥ ꯏꯄꯨ ꯏꯄꯨꯙꯧꯁꯤꯡꯗꯤ ꯏꯄꯨꯙꯧꯒꯤ ꯃꯃꯤꯡꯅ ꯏꯔꯣꯝ ꯆꯥꯎꯇꯣꯟ ꯀꯧꯖꯩ ꯑꯗꯣ ꯏꯄꯨꯕꯣꯛꯀꯤ ꯃꯤꯡꯅ ꯂꯩꯈꯤꯗ꯭ꯔꯕ ꯏꯔꯣꯝ ꯅꯔꯍꯔꯤ ꯀꯧꯔꯤ ꯑꯩꯒꯤꯕꯨ ꯄꯣꯛꯄꯤꯔꯝꯕ ꯏꯄꯥꯒꯤ ꯃꯤꯡꯅ ꯂꯩꯈꯤꯗ꯭ꯔꯕ ꯏꯔꯣꯝ ꯖꯥꯡ ꯕꯍꯥꯗꯨꯔ ꯍꯥꯏꯅ ꯀꯧꯔꯤ ꯑꯗꯒꯤ ꯑꯩꯒꯤ ꯍꯦꯛ ꯏꯄꯥꯒ ꯄꯣꯛꯃꯤꯟꯅꯕ ꯏꯈꯨꯔꯥ ꯂꯩꯈꯤꯗ꯭ꯔꯕ ꯏꯔꯣꯝ
ꯔꯥꯙꯤꯀꯥꯁꯤꯡ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯁꯛ ꯎꯖꯍꯧꯗ꯭ꯔꯦ ꯑꯗꯣ ꯑꯩꯒꯤ ꯏꯈꯨꯔꯥ ꯏꯔꯣꯝ ꯔꯥꯙꯤꯀꯥꯒꯤ ꯃꯈꯥꯗ ꯏꯔꯣꯝ ꯗꯦꯕꯔꯤ ꯍꯥꯏꯅ ꯑꯃꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏ ꯃꯗꯨꯗꯤ ꯑꯩꯈꯣꯏꯅ ꯎꯖꯍꯧꯗ꯭ꯔꯦ ꯏꯅꯥꯎꯁꯤꯡꯁꯨ ꯎꯖꯍꯧꯗ꯭ꯔꯦ ꯑꯗꯨꯒꯤ ꯃꯊꯪꯗ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯅꯥꯎ ꯑꯃ ꯄꯤꯁꯛ ꯄꯤꯛꯅ ꯂꯩꯈꯤꯗ꯭ꯔꯦ ꯃꯍꯥꯛꯀꯤ ꯃꯃꯤꯡꯅ ꯏꯔꯣꯝ ꯕꯖꯔꯥꯖꯥ ꯍꯥꯏꯅ ꯀꯧꯔꯤ ꯃꯈꯣꯏꯒꯤ ꯂꯩꯈꯤꯗ꯭ꯔꯤꯕ ꯃꯈꯣꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯕꯒꯤꯗꯃꯛꯇ ꯏꯁꯣꯔ ꯈꯨꯌꯥꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯕꯒꯤꯗꯃꯛꯇ ꯑꯩꯅ ꯉꯁꯤ ꯀꯧꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯏꯁꯣꯔꯒꯤ ꯆꯣꯔꯣꯟꯗ ꯍꯩ ꯂꯩ ꯄ꯭ꯔꯁꯥꯗꯅꯆꯤꯡꯕ ꯀꯠꯆꯗꯨꯅ ꯑꯗꯨꯗꯒꯤ ꯑꯩꯒꯤ ꯅꯤꯃꯟꯇ꯭ꯔꯣꯟ ꯑꯃꯟꯇ꯭ꯔꯣꯟ ꯇꯧꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯦꯡꯕꯤꯔꯛꯇꯨꯅ ꯀꯧꯖꯕꯅꯤ ꯑꯍꯟꯁꯤꯡ ꯁꯦꯕꯥ ꯇꯧꯖꯕꯅꯤ ꯑꯣꯀꯦ ꯑꯗꯣ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝꯁꯤꯒ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯌꯦꯟꯁꯥꯡꯁꯦ ꯀꯃꯥꯏ ꯇꯧꯔ ꯀꯃꯥꯏꯅ ꯁꯤꯜꯂꯤꯅꯣ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯑꯗꯨꯁꯨ ꯑꯝꯇꯪ ꯊꯝꯕꯤꯔꯝꯃꯣ ꯉꯁꯤꯒꯤ ꯆꯥꯛ ꯌꯦꯟꯁꯥꯡ ꯁꯤꯟꯖꯔꯤꯕ ꯂꯥꯡꯖꯔꯤꯕ ꯄ꯭ꯔꯁꯥꯗꯤꯁꯤꯡꯒꯤ ꯊꯣꯡ ꯊꯥꯛꯄꯒꯤ ꯊꯧꯔꯥꯡ ꯇꯧꯖꯕꯁꯤꯅ ꯑꯩ ꯕꯣꯟꯇ꯭ꯔꯥꯄꯨꯔ ꯍꯥꯏꯕ ꯈꯨꯡꯒꯪ ꯑꯗꯨ ꯀꯁꯥꯔ ꯂꯩꯕꯥꯛꯀꯤ ꯕꯣꯟꯇ꯭ꯔꯥꯄꯨꯔ ꯍꯥꯏꯕ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯁꯔꯃ ꯀꯦꯇꯔꯤꯡ ꯍꯥꯏꯕ ꯀꯦꯇꯔꯤꯡ ꯑꯁꯤꯅ ꯊꯧꯔꯥꯡ ꯇꯧꯖꯕꯅꯤ ꯃꯈꯣꯏꯅ ꯂꯥꯛꯇꯅ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯄꯨꯝꯅꯃꯛ ꯁꯤꯟꯅꯗꯅ ꯃꯈꯣꯏꯅ ꯁꯤꯟ ꯂꯥꯡꯕ ꯇꯧꯖꯕꯅꯤ ꯃꯈꯣꯏꯅ ꯄꯨꯝꯅꯃꯛ ꯇꯧꯔꯤꯃꯤ ꯑꯗꯣ ꯑꯗꯣ ꯀꯥꯞꯄꯤꯌꯣ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝꯁꯤꯒ ꯆꯥꯛ ꯌꯦꯟꯁꯥꯡꯗꯣ ꯑꯩꯈꯣꯏꯒꯤ ꯃꯈꯣꯏꯅ ꯊꯣꯡꯉꯤꯗꯣ ꯀꯃꯥꯏꯅ ꯇꯧꯋꯤ ꯁꯦꯇꯤꯁꯐꯥꯏ ꯑꯣꯏꯕ꯭ꯔꯥ ꯀꯔꯤ ꯑꯋꯥꯠꯄ ꯀꯩꯀꯥ ꯂꯩꯕ꯭ꯔꯥ ꯑꯗꯨꯁꯨ ꯑꯝꯇꯪ ꯊꯝꯕꯤꯔꯝꯃꯣ ꯃꯌꯥꯝ ꯑꯩꯗꯤ ꯌꯨꯝꯕꯨ ꯑꯣꯏꯕꯅꯤꯅ ꯑꯩꯅ ꯐꯩ ꯍꯥꯏꯅꯁꯨ ꯍꯥꯏꯕ ꯌꯥꯗꯦ ꯑꯗꯨꯕꯨ ꯂꯦꯡꯕꯤꯔꯛꯈꯤꯕ ꯂꯥꯛꯄꯤꯈꯤꯕ ꯚꯥꯕꯣꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯍꯪꯖꯕꯗ ꯂꯥꯛꯄꯤꯈꯤꯕ ꯚꯥꯕꯣꯛ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯍꯥꯏ ꯆꯥꯛ ꯌꯦꯟꯁꯥꯡ ꯑꯃꯠꯇ ꯁꯣꯏꯗꯦ ꯍꯥꯏꯅ ꯑꯁꯣꯏ ꯑꯉꯥꯝ ꯑꯃꯠꯇ ꯌꯥꯎꯗꯦ ꯌꯥꯝꯅ ꯐꯖꯅ ꯇꯧꯔꯤ ꯍꯥꯏꯅ ꯃꯈꯣꯏꯅꯁꯨ ꯇꯥꯛꯄꯤꯔꯝꯃꯤ ꯑꯗꯨꯅ ꯃꯌꯥꯝꯅ ꯐꯩ ꯍꯥꯏꯅ ꯍꯥꯏꯔꯕꯅꯤ나 ꯑꯩꯒꯤꯁꯨ ꯃꯌꯥꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯩ ꯍꯥꯏꯅ ꯂꯧꯖꯔꯤ ꯑꯣꯀꯦ ꯑꯗꯣ ꯀꯥꯞꯄꯤꯌꯣ ꯑꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯒꯨꯔꯨ ꯁꯦꯕꯥꯁꯦ ꯑꯩꯈꯣꯏ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯇꯧꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯣꯜꯂꯛꯄ ꯆꯍꯤꯗꯁꯨ ꯇꯧꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯀꯃꯥꯏꯅ ꯇꯧꯅꯤ ꯀꯔꯤ ꯋꯥꯈꯜꯂꯣꯟ ꯑꯩꯒꯤꯗꯤ ꯃꯁꯤ ꯏꯁꯣꯔꯅ ꯂꯩꯈꯤꯗꯕ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯂꯩꯈꯤꯗꯕ ꯑꯍꯜ ꯂꯃꯟꯁꯤꯡ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯂꯥꯏ ꯈꯨꯌꯥ ꯇꯥꯈ꯭ꯔꯕ ꯃꯈꯣꯏꯁꯤꯡꯅ ꯆꯥꯟꯕꯤꯔꯕꯗꯤ ꯑꯩ ꯉꯝꯖꯔꯗꯤ ꯏꯁꯥꯗ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯕꯤꯗꯅ ꯑꯁꯣꯝ ꯑꯉꯥꯝ ꯊꯣꯡꯕꯤꯗꯨꯅ ꯂꯩꯖꯔꯗꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯩ ꯄꯥꯡꯊꯣꯛꯆꯕ ꯉꯝꯖꯒꯦ ꯍꯥꯏꯕꯒꯤ ꯑꯁꯥ ꯑꯃ ꯊꯝꯖꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯧꯖꯤꯛ ꯀꯥꯞꯄꯤꯌꯣꯗꯒꯤ ꯉꯁꯤꯒꯤ ꯊꯧꯔꯝꯁꯤ ꯃꯇꯥꯡꯗ ꯌꯥꯝ ꯐꯖꯕ ꯋꯥꯍꯩ ꯀꯌꯥ ꯇꯥꯕ ꯐꯪꯉꯦ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯔꯛꯄ ꯑꯂꯣꯏꯕ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯕꯣꯛ ꯃꯌꯥꯝ ꯂꯩꯖꯔꯤ ꯏꯕꯣꯛ ꯑꯅꯤꯗꯒꯤ ꯑꯩꯈꯣই ꯃꯁꯥꯅ ꯍꯩꯖꯕ ꯑꯍꯟ ꯑꯣꯏꯁꯜꯂꯕꯅꯤꯅꯀꯣ ꯃꯌꯥꯝꯗ ꯈꯤꯇꯪ ꯑꯦꯟꯇꯔꯇꯦꯟꯃꯦꯟ ꯑꯣꯏꯅ ꯂꯣꯏꯔꯝꯗꯥꯏꯒꯤ ꯏꯕꯣꯛꯇꯒꯤ ꯏꯕꯣꯛꯅ ꯁꯩꯔꯦꯡ ꯃꯆꯥ ꯑꯃꯇꯪ ꯊꯤꯔꯣ ꯏꯕꯣꯛ ꯃꯌꯥꯝꯒꯤꯗꯃꯛꯇ ꯏꯕꯣꯛꯅ ꯑꯄꯥꯝꯕ ꯁꯩꯔꯦꯡ ꯑꯩ ꯑꯍꯟꯒꯤ ꯑꯣꯏꯔꯕꯅꯤꯅ ꯄꯤꯁꯛ ꯄꯤꯛꯏꯉꯩꯗ ꯂꯤꯖꯔꯤꯕ ꯁꯩꯔꯦꯡ ꯕꯪꯒꯥꯂꯤ ꯂꯣꯟꯗ ꯍꯥꯏꯖꯒꯦ ꯑꯁꯣꯏ ꯑꯉꯥꯝ ꯄꯨꯝꯅꯃꯛ ꯇꯥꯕꯤꯕ ꯄꯨꯝꯅꯃꯛꯅ ꯂꯥꯜꯂꯤ ꯍꯥꯏꯅ ꯍꯥꯏꯕꯤꯗꯕ ꯆꯨꯝꯃꯤꯁꯨ ꯍꯥꯏꯕꯤꯗꯕ হাইজেগো প্রার্থনা জানি না তুমি কোথায় আছো কোথায় থেকো তোমার মতন কেমন তুমি কোথায় থাকো কোথায় আছো তোমার সূর্য তোমার চন্দ্র আলো করে যান অবাক হয়ে দেখি দয়াল তোমার সকল কাজ তুমি বিনি আর কে পিতা এমন ভালোবাসে অবাক হয়ে দেখি দয়াল তোমার সকল কাজ তুমি বিনি আর কে পিতা এমন ভালোবাসে পিতার পিতা মাতার মাতা তুমি রাজা ধীরা ꯃꯌꯥꯝꯗꯒꯤ ꯑꯍꯧꯕ ꯈꯨꯕꯥꯛ ꯑꯃ ꯏꯕꯣꯛꯀꯤꯗꯃꯛꯇ ꯑꯗꯣ ꯏꯕꯣꯛ ꯃꯌꯥꯝꯅ ꯌꯦꯡꯕꯤꯕ ꯕꯥꯕꯣꯛ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯃꯌꯥꯡꯂꯣꯟꯗ ꯁꯩꯔꯦꯡ ꯊꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯋꯥꯔꯧꯕ ꯂꯩꯕ ꯇꯥꯔꯁꯨ ꯋꯥꯔꯧꯕꯤꯅꯨ ꯀꯩꯅꯣꯗꯤ ꯑꯍꯜ ꯂꯃꯟ ꯕꯪꯒ꯭ꯂꯥ ꯃꯤꯗꯤꯌꯝꯗ ꯇꯝꯃꯛꯄꯅꯤꯅꯀꯣ ꯃꯣꯏ ꯍꯥꯟꯅ ꯃꯃꯥꯡꯉꯩ ꯃꯇꯝꯗ ꯃꯩꯇꯩꯂꯣꯟ ꯃꯤꯗꯤꯌꯝꯁꯨ ꯂꯩꯇꯕ ꯃꯇꯝꯗꯣ ꯑꯗꯨꯒ ꯍꯧꯔꯛꯄꯗꯣ ꯑꯗꯨꯒꯤꯗꯃꯛꯇꯅꯤ ꯑꯗꯨꯅ ꯃꯌꯥꯝꯅ ꯋꯥꯔꯧꯕꯤꯅꯨ ꯑꯩꯈꯣꯏꯒꯤ ꯕꯦꯡꯒꯣꯂꯤ ꯂꯣꯟꯗ ꯁꯩꯔꯦꯡ ꯊꯤ ꯍꯥꯏꯅ ꯃꯊꯪꯗꯤ ꯑꯩꯈꯣꯏ ꯏꯕꯣꯛꯁꯦ ꯏꯁꯩ ꯁꯛꯄ ꯌꯥꯝꯅ ꯌꯥꯝ ꯍꯩ ꯍꯥꯏ ꯏꯕꯣꯛꯇꯒꯤ ꯏꯁꯩ ꯃꯇꯦꯛ ꯑꯃꯇꯪ Ha Gobindo Pranonato Ekbar more doya koro Ha Gobindo তোমায় দুহাত শিশোরে
한쪽 브라운이 상을 비루하고 빌도 군제 빌어시니 군제 빌어시니 조론 시바 오비라쇼 하고 빈도 여러분 yam phada yam nungai re mayam punba je sigumba thorom se khoi gi kumja da amrak lakpa thoram ni aduna mayam punba phangimi loyam dai gi oina khoi pupu da gi su isei mateng amtang pupu na yam sang da isei mateng tang ngambi pupu da gi Radha Krishna Gishri Turundai Kachavani Thawai Manga Trăng giấc bani chan bi u bay Radha Krishna Shri Chundai Trăng giấc phong lấy giờ đêm sẽ chúa rong ta na lâm bi lâm dinh bi ô lâm bi lâm dinh bi ô lý lo yo bi ô để phi gạo sa này Radha Krishna Shri Chundai Trăng giấc phong lấy giờ đêm sẽ chúa rong ta na lâm bi lâm dinh bi ô lý la cho bi ô ni dây phi gạo sa này Radha Krishna Shri Chundai Lan ngân đường vâng y pa Lan dơ ơn như phần ngâm ra bơ Sĩ chủ đồn phân giải giờ lý lại tu nhiên giờ ghê hình nông til thâu gần giờ ghi lan rơ và y pa lan giờ ân hey bông churan li ting vâng churan li ting vâng phi na nuông hồng ngâm giờ người ra sẽ số đi na ôi đời người sẽ số na ôi đời lip lip ti do pam di u giờ Radha Krishna Shri Chundai 그런 일에 제가 소유하고 yam phadare mayam dagi khogi phajaba halaman sing dagi yam phajaba talent mayam uba phangjare mayam na ado mayam bo ngasi gi
वीडियो सिदी मतंग सिदा टेंशन जरगे अदो पुन्ना मयाम द खरमगा लोइसलासि मयाम पुन्ना खरम मयाम के व्यूअर्स मयाम द थागत्रि थागत्रि मयाम पुन्ना थैंक यू